आनमद मरुइब पाउ पिजरी इम्फाल ईस्ट के यांगपोंगपी पुलिस स्टेशन कोनबा चिंखोंग चिंग्याद तारिब मैते कुलसिंगदा कुकी लालहौबसिंगा चिंथक्तगी नोंमै राउंड क्या कापथरक्तुना नहुंगना लंदारख्रै मियामगा मिमानना हिंगबा ngamdana leiriba afak afai churaba punchi mahingdagi लांथोकपीदुना इसा इसागी युमदा हंजिल हनबिरो सिरबसु सिजरगे हाइना लांजेनदुना लेरिबा मियुसिंगना तेंथारकनि अरामबाई तेंगोल की लुचिंगबा कोरौ nganba खुमन की मथक्ता NIA ना पालिबा केसिंग हंदोउ मांगखिबा कमल बाबू पुथोउ अंगांग नुपी हाटपा कुकी टेररिस्टिंग चेराक पियु हाइबा तोंगान तोंगानबा डिमांडा लेपतना खोंजंग चक्सिनरी मणिपुर की कांग्रेस जाउना इंडिया ब्लॉक की मिहुतसिंगना दिल्ली की जंतर मंतरदा वाकत मिफम फमनब होनबदा सेंटर ना अयाबा पिरखिद्रै चाही असि लोइसिंद्रिगैदा नरेंद्र मोदी मणिपुर लाखदबनि हाइना डिमांड तौख्रे अमदी सेंट्रल अफ्रीका की कोंगोदा मसक खंगदब लाइचत अमा लाकपदगे मियोय चामगा निफु हुमदोय लेखिद्रै हौजिक फावबगी ओइनदी लाइचत असिगी लायोंग खंगबा ngamdana लेरि ISCOM मीडिया न्यूज में ताबरीब सिंह तोमथिंगान ममितै न तराम नोक्सबगा लेनना हौजि पुंजासी फावबगी पाव सनोकन पिजरी इम्फाल ईस्ट डिस्ट्रिक्ट के मनुंग चलिबा यांगंगपोकपी पुलिस स्टेशन की मनुंग चना लेरिबा चिंगा ताइनबा मफम सिंह साबुंग कोकुनौ यांगंगपोकपी शांति खोंगबाल थमना पोकपी न चिंगबा मफम सिंगदा ngarang numidag pung 10:30 rom tarakpa duaida kuki lalhobasingna यांगंगपोकपी उयोग सिंह थमना पोकपी उयोग सिंह संगारेल विलेज नातुम चिंगना चिंगबा मफम सिंगदगी मैतै ताबा मफम सिंगदा नोंमै राउंड क्या कापथरक्तुना लंदारख्रै ngarang ki khulai paibasingna मैतै ताबा मफम सिंगदा बॉम्ब यावना नोंमै राउंड क्या कापसिलकपा दुदा मफम अदुरा ड्यूटी तौरिबा स्टेट फोर्स सिंगनासु खुद हंदुना नोंमै राउंड क्या कापनखि ngaranggi nongmai kapagi thongdok adu numidangi pung 10:30 adwaidagi 13:30 khara helapna matat nongmai kapagi makhul takhi adu thoidokpa asok opanni pauki leikide चाही अनि फाजिलकदौरे इसा इसागी इरमदमदा चंगबा पामले अयाबा पिबिरो इरोमदम खक्ता चंगसिनबसु अकोय ngamlagani याद्रगसु चंगसिलगनी मसिदा थोलकपा अफफतगी दायित्व पुमनमक लेंगाकना पुगदबनी अकोय सिबकी द्रे हाइना इंटरनली डिस्प्लेस्ड पर्सन IDP सिंगना फोंदोरकली वफम असी ngasi irang asina maram oiduna sero napat tangjeng ahaluptagi lanjenarktuna kaksin kunaugi KBM English School da hangba relief camp da changjafom loduna leiriba IDP singna ngasi relief camp asigi gate mamangda changshin ki wakat khongjangda inmate singna phongdorakibani inmate singna makata na haikibada relief camp da aikoi kayam wana leiri chahi ani fazilakadore hipnaba mompak fawba पसिलकले लेंगाकना पीरिबा चेंग हवाई सारगा लेबा पामद्रे कयाम कुइना रिलीफ कैम्प दा थंबिगदौरिबनो अखोई मखाताना लेनिंगद्रे इसागी इरमदमदा मिकुप अमतंग ओइरबसु लेबा फंगनबियु मसि फावबा लेंगाकना ताबिद्रबदी IDP सिंगना चरा हेंदुना सिबगी खोंजंग फावबा चंगसिलगन हाइकी खोंजंग अदुदा इंडिया की खुसेमगी लाल लोइसिलु लेंगाकना सारिबा मतम खरगी युम अखोई लेबा पामद्रे इंडिया लेंगाकी थौसिल यानिंगदे अखोई इरोमदम लेपचरगे अखोई अमतो ओइना पुनसिनबा मतम ओइरे रिलीफ कैम्प दा लेरिबा अखोई इसा इसागी युम दा हंजिन हनबियु हाइबना चिंबा खोलाव क्या सुलावकी yang ware khoi si phami ba matam tumi ba matam kayang wane leli phamung ha ba phamung du utare mong pagam de mone khare yela ga yani matagu tum hale pat le lo re huji aduna koi yum de changningi isa gi na pat se hanjalan biu akhoi ware manipuri gi imane maleba mi ne khoi ju thawai ba le isa gi yum uda ba se kui de matam kaya koi de chai heni har ka dawre lau bu su phang de isa gi man sang adu ga ma ma khar ga khoi ji kari no pat haw ha ba se kari no lili kem ne khada sa ra ga tha ga lai ba se koi pien de ba aduna senten su mi yang chang biu ka si khoi ni lai di ba se
thawai nungai te koi siba ki janu la ne ba khada chara ga tha ga lai ha ba te khoi ngamaroi miyang khudimak je mayum na hanjalan biyo ba serong laite sugunu laite napa laite hanjalan biyo ba koi hanjal lage ba changja lage ba irom dom kata changja ba junga mani aya ba se pibiro ya da ko koi changja ninge ba sida gari ko ma sena thok tar ga di sarkar na yesu pu ga da mani akoi siba ki dre huji sarkar na cheng khara tha ga akoi chara roi siju chaning ang tare Arambai Tengol gi luting purel korongan ba kuman gi fage khalavadi kanglei chai koi puno phaviro korongan ba kuman gi mathakta NIN yeng liba yeng leibak miam na sunga yaning de korongan ba kuman da makhalamata gi ek pan ba yaroi khulngak pa sing pha ba yaroi manipur gi apun gi saktam kai ba yaroi haibana chingba wafum sing cyclone kethil da miam na wakat khongjang ga loina na kholaw law kre yankhai tere subarambai Tengol unit kis manung chaliba cyclone sagol par hayai kol salangkonjul kumbi tera khagi yamnaba mera paivi music puna sinduna saiton kethel da sathaki ba wakat khongjang aduda sarugya kiwi ima singna fungdor kibada arambai Tengol gi luchingba korongan ba kumanda NIN ek mayam panchilaga fana bhonari basi mama oibi singna sugya yaroi korongan ba kuman fa ba tarabadi ire chai koi su phaviu korongan ba kuman gi mathakta thamliba ek sing asi kudak ta handokadabani thoklibi irang asi gi warosin atu bada puraknaba MLA sing amat to ina punsinduna irang asi loisin bina bhona biu haiba tongan ba wafum kaya su fongdok nakhi Koi na supami ma korongan bana supami aduna athuba matam da korongan bagi mathakta paliba casing thuna handok piu natraga di ma phaba matam da koi punumak su phabiu habase masigi pandam da ne koi na ngasi miam punjari bas Uripok apun baluf amadi uripok nupi apun baluf na jirbam jakorador karung dagi maralaijadaba nupi angang taruk hat pada chenaba sing fabiu haina demand tawraduna kuthang chara henbagi khongjang nasiga thana numit kunmathoi ni sukre lan yaugdaba aswan anna nupi angang faraga haning bamong da halaba government asigi law enforcement agency sing da attack kaya chataduna misimina yahallaba yung kai amadi laisang kaya maithaduna lutpa tawraba fawba union government gi ministry of home affairs na terrorist ni haina lauthoktabagi maram karigino amasung state government na Chinda terrorist ni haiba khak natana center da recommendation thaduna takshin dabagi maram na karigino Maharashtra state ki oina masagi anti terror law leibagumna aikoi gi Manipur gi su state terror law leibam mathong tarabra haiba wafum sing ngasi gi khuthang chara henbada sarugya ki basingna hangladuna law and order di state subject ni hairaga anti Manipur state oiriba anti national oiriba thabak ya kuki organization singna makoi gi demand fangnaba chatharba fawbuda lakshin mangam da haibasi matang charingai da lakshin haudrabadi aikoi na ngaihak leitana idea of Manipur haina lauribadu mami samkiba yai haiki ngasi saruk yariba laikai sing adude ayukta langgol laimanai awang nongthilda lamboi khongnang makhong club maira numidangda basaspati maning laikai club maira ni hairi Chahi ani farakadawraba kuki narco terrorist singi lana sing mari lainana Prime Minister Narendra Modi Manipurda laktuna warishin pur u haiba yadaba amadi Chief Minister N Biren luchingba lengak asina political parties singi oiba mute chemdana center ki leaders sing unasi haiba yadaba gi mayukta tongan ba political parties sing puchin rasem kiba opposition gi parties singi apunba India bloc Manipur gi mute chingna ngasi New Delhi gi Jantar Mantar da democratic oiba khongjang changchina ba honabada ayaba piraktababo BJP gi leibak macha tadaba undemocratic oiba thawong ne haina India bloc na penaba phongdorli ngasi New Delhi da Paumi Singh gi mamangda Manipur Pradesh Congress Committee gi president Kaisab Megachandra na haikibada Manipur da hojik thokliba thawdok asigi namakta Manipur da gi miyoi kya khongjang changsinaba Delhi tamna lakibani Manipur da hojik fawba miyoi lising humpu henbana relief camp kaya da leiri miyoi kaya amana thawai mangkhre aikoi kayam kuina asumna hingigadage Manipur government asi center na control tawduna leiri Chief Minister na su kari amata tawbangamdre center gi kudomida chatuna leire thawong asi lauthokpa leitrabasu president rule ama leibagumna chapmanare center na Manipur bu kari sulum na lawdi haibasi mayek sengna takle haina Kaisab Megachandra makhata na phuluki So citizens of India, we in Manipur is a part of India. Why is so much of negligence by the central government continues? For the last
18th month. We are also bona fide citizens of India. Why all the time central government and state government neglecting the state of Manipur? You see, with this unprecedented turmoil situation there in Manipur, our civilians, innocent civilians, were killed. Our innocent civilians of India, they are still in the relief camp. More than 60,000, they are in the relief camps. IDPs, they are still in the relief camp. How long and how far they will be there in the relief camp? And see, more than around say hundreds of people were killed, including the innocent women, innocent babies, innocent people were killed. So how far we have to suffer in this situation? We all the time, the entire people of Manipur, ask and demand Honorable Prime Minister to bring and restoration of peace and the normalcy there in Manipur. Manipur के तोखाइबा एडमिनिस्ट्रेशन तांदना खुलाई पाइबा कुकी लालहौब सिंह नामी चमहाट पामदी मैतै सिंह अटैक चथबदा सौगतलिबा कुकी एमएलए तरा डिस्क्वालीफाई तौ हाइबा डिमांडा रिपब्लिकन पार्टी ऑफ इंडिया चवालेगी नेशनल सेक्रेटरी महेश्वर थौनाउजम गिलिसिंग मखादा लागलेबा डिसेंबर की तांग निपांदा न्यू दिल्ली की जंतर मंतरदा खोंजंग चंगसिनगदौरी ngarang Delhi gi mafum amada Maheswar Thaunaujam na paumi sing da phongdokibada kuki lalawba singna chahi ama makai hena chatharak level lana sida micham kaya gi punchi pikam nan khre kuki MLA tara asina kuki lalawba singna micham kaya hat pa amadi maitei sing da attack chathari ba si saugatuna tokhaiba administration ama taliba si miyam na hena khangnaraba wafum amani maram asina tha asi gi tang nipan da changshin gadori ba khongjang asida kuki terrorist sing gi mathakta akanba operation chathaba amadi kuki MLA tara disqualify taw haiba demand asi saugatuna political gi khenaba thamdana party khudingmak ki members singna saruk yabiu haina appeal tawki Lakliba December ki tang nipan Sunday numita New Delhi da Jantar Mantar da Manipur bu mangan na batauriba micham prajabu tam thina hatliba kuki terrorist amasung kuki MLA sing sigi mayokta akoi lakliba tang ai December 2024 da akoi sit in protest phamjaga dori Jantar Mantar da masi amatagi oina apun bagi pangalamu minasi maramdi karigino haiba matam da si politics ki ama khaidok naraga machoi tanaraga tawdabida amat toina punminaraga akoi gi city gi don gi adu adagi organization gi adum ta yeng dabida akoi Manipur kan dabya de haira amat to ina punminarakanda akoi gi makoi kuki terrorist ki mayokta leminasi kagino makoi na tori se yamna helabani kagino makoi na kiba khangba mi yaudaba makoi na tawni ba na tawba yare khangba khanba makoi gi maningda akoi gi di MLA lei akoi gi di minister lei akoi gi di minister lei haina interview da bo phongna micham nupi ahum hapdo kuki terrorist ne kaina paulelen hawkip tu direct haiba ngamba LM khawte na ga CRPF na hatliba kuki terrorist sing dubu martes de ga haiba ngamba haiba se makoi na phone na support tawre haibdo ta abani aduna makoi kuki MLA taragi mathakta disqualify tawina ba plus kuki terrorist Manipur dagi na tabada Bharat pum dagi muthat na ba Indian government na ko decision logadamni aduna hausipo logdrip se karigino adya Serapati District Police Forest Department amadi District Administration ya pun makangbu amana ngarang district asigi makuilong di amadi thonglang atong basing sangda ekar 9.3 pak chawba chingmai de tharamba laisha tamba horamlaba popi sing yanthatuna mangan kre Senapati Police na thogdoga sing matang da kesama lokatuna makata na tijin ba hokre haina police tagi fangba paw asina makatari amaromda police amadi mari leinaba department ga pun makangbu asina mai pakna chathaki operation asigi damakta thagat performdok laduna chief minister nongthomam biren na ma ke x handle account da thogdoga sing matang da post ama thagalakre chief minister na makatara phongdokibada Manipur lengak na drug ki mayok da chatharakba war on drugs mission hena kanba mong da makata na changshin kigani miyam na chu drug ki mayok da lengak na paikalak liba thabak sing da mateng pangbiu haiki Manipur Police amadi CRPF ke apun makangbu amana lona thingkraba lalhulup KCP People's War Group ki Kedarahum ngarang Imphal West District ki faying dagi faba ngamkra hari faraba mioi sing adudi Laistram Kenjit Ching Sahi Kuntra Taruk Muhammad Abdul Matalif Chahi Kuntra Taret amadi Laistram Langam Bamaite Chahi Kunipani makoi dagi 9mm gi pistol amaga kwanana life round mari su fagat pangam ke hari thagdoga sing mari leinana kangsupta chathaki ba makha tabati thibahum gi thabakta dima letter sing fagat ki bugal loinana logi wangmada khulai sabagi thabak chatharamba workshop amasu thengnabadagi mafum adu sis toksing hairi makoi ahum miyam dagi sel gi demand tawbada chenaba mioi sing haina pawasina makhatari
Department of Mathematics Manipur University na sinuna Advanced in Mathematics and its Application 2024 haiba hiramda yumfam moiraga ngasidagi horaga numit nini chupna chathagadaba International Conference hongdokpugi thoram pangthokre thoramadida Manipur University gi Vice Chancellor Professor N Lokendra Singh na Chief Guest oiduna BC Court holder pangthokiba thoram aduda Department of Mathematics ki HOD Professor O Ratnavala Devi na President School of Mathematical and Physical Science MU gi din Professor Sumitra Fanjobam Amadi Professor Abdul Rahman Rasni Department of Pure Mathematics Imam Khomeini International University Iran Guest of Honor oina saruk yaki Tharonggi manung channa abstract singda booklet amasu yantoki Tharonggi manung channa Chief Guest ke warol piraduna Professor N Lokendro na haikibada conference asina mahiroi sing yauna research scholar sing amadi department gi faculty members singda honglatliba anoba train asida application mayam puthokpang ngamlagani khanbada apenba phongdoki Tharongga mari lainana conference asigi program convener Professor M Premjit na haikibada chawkhalapagi matungina application se yamna maru oirakpana hawalakliba anoba researcher singda matau karamna atopa subject singda apply tawgadagi haibadugi matangda nomin ini chupna conference asi pangthokadabani conference asida mapandagi yauna toker kunipana session kuntarukta saruk yagani Mathematics की अतोप सब्जेक्ट एप्लीकेशन से हम दरकार ले रखपा अदन एप्लीकेशन से दरकार ले रहा अबनीना हवल इबा नोब रिसर्चर सिंगसिदा कमाइन तौदना मैथमेटिक्स सी रिलेटेड ओब सब्जेक्ट सिंग अप्लाई तौगदगे हाइबदु ट्रेन तौननबा मदुगी ट्रेन तौननबगी वखललोंदुना पांदम ओइरगा ngasi अखोइना ICOM 2024 है सिंजबनी मसिमक तौरगदी लेरिबा रिसर्चर सिंगसिना मान हाइजरिबा माइगी फील्डुदा मैथमेटिक्स की प्योर की फील्डुना कमाइन तौदना से अतोप सब्जेक्ट है फिजिक्स केमिस्ट्री बायोलॉजी दनतना मैथमेटिक्स की लेरिबा अतोप प्योर नतब कनोदसु कमायने अप्लाई तौगदगे हाइबदु हंदक नसिगी अखोइ सिलिबा नुमिनिनी गी ओइबा सिगुम्बा कॉन्फ्रेंस सिदा मयामदुदा अखोइने इंस्पिरेशन पिरगा मतुंग तारकपदा मखोइना मदु एप्लीकेशन मयाम पुथोरक्तना अखोइगी सोसाइटी दा मैथमेटिक्स सी कमाइन तौना मैथमेटिक्स ना कमाइन तौना कानबा पिनी नत्रगा ngसाइगी सोसाइटी गी चौखलकपदा मैथमेटिक्स ना कमाइन तौना हेल्प तौगनी हाइबदुगी पांदमदनी अखोइना नुमिनिगी इंटरनेशनल कॉन्फ्रेंस पांगथोकतरिबा Kumbi Assembly Constituency के MLA S Premchandra ने Assembly Constituency असिदा मियाम के अवाना चौखत थरांगी थबक तोरम क्या पाइकलिबा सिदा पेनबा पोक्तुना MLA के पुन्ना चमिनरगनी हाइदुना वांगू तेराखोंग ग्राम पंचायत के मनुंग चनबा पोलिंग स्टेशन 29/26A अमदी 29/27B दगे तोंगान तोंगानबा पॉलिटिकल पार्टी सिंग दे यावरंबा वाकर ओइरंबा इमुंग कुंतरेट लोंगे वोटर मरफू रोमना चंगलकपगी थोरममा वांगू तेराखोंग कम्युनिटी हॉल दा पांगथोकरे BJP Kumbi Mandal na sinduna pangthokiba thorom maduda MLA ga punna chaminaragani haiduna changlakhraba voter sing MLA S Premchandra na BJP gi lengyan yanduna taram nokhi thorom maduda BJP Kumbi Mandal gi president Sheram Angaushana secretary W Thoiba Wangu Gram Panchayat ke administrative committee gi chairman Amom Keshorjit Wangu Terakong Gram Panchayat ke chairman Posangbam Balesorna maru oiba mithunglen singoi saruk yakhi Toramaduga mari lenana MLA S Premchandra na haikibada ngasi tongan tongan ba party sing de yawram basingna SC asida paikhalak liba chakot thorangi thabuk thorum singda pen ba poktuna changlak liba kuding ba pu apen ba amadi thagat pa phungduk li miyamna thagalaba mihut amadi miyamna chapmanana leplaba matam adu khaktara aikoi aning ba pamba mayam adu pangthok pangamgani andaki irang asina tawning ba thabuk thorum kya ama leiraga su tawba ngamdana leiri SC ki mioi punna lising manga hena relief camp da leiri makhoi gi awaba sing chapchana khangi lengak asina ngasi fawbada tawriba thabuk thorum sing asi miyam gini isage nungaina ba amata nate aikoi masel punna amata oina chamina naba matam oire ngasi miyam na honariba amadi lengak asina honariba mayam asi tungi mirol ifurup jati kaya ama kalamnabagi damakte ne haiki अखोई मसेन जानरगा नुसिनरगा अवात मयाम सिंगदो आइने ngambana ai tawge mayam ngambana mayam tawro aruga ai je soido laibi ai MLA oire ne no subangni habi apote ai he hai laibini da tawgo buthaktu da fazada ba dungai tab lere je mo mai ko da tammo mai ko smai tawje har apabo lambi da kana gi dama hayeng gi miron gi dama akhoi ngasi wari ba khoi ngasi honari ba mayam sing se imai sa na tang hing bagi ori yam ko hing be ai akhoi ni wari kana gi akhoi ni koi be sa sing se ma khoi gi lai ba ama ma khoi gi punsi ma hayeng tum da ngai ba da ma mo hong lo ma khoi ni lai da ni na ta ba ngasi khoi ba su ba irang jing je lai da ba
ꯃꯈꯣꯏꯒꯤꯅꯦ ꯍꯥꯏꯕꯗꯨ ꯃꯅꯤꯡ ꯇꯝꯅ ꯂꯩꯕ ꯌꯥꯕ ꯖꯒꯥ ꯑꯃ ꯁꯦꯝꯅꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯏꯃꯥꯏꯆꯥ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤ ꯉꯁꯤ ꯃꯌꯥꯝ ꯏꯃꯥꯏꯆꯥ ꯃꯌꯥꯝ ꯁꯣꯔꯣꯛꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯤꯁꯦ ꯏꯁꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯇꯧꯕ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ District Horticulture and Soil Conservation Office, Government of Manipur gi miyeng makhada Social Upliftment Society kakchingna chinduna Nomugoiba Awareness Kam Rabi Crops Seed Distribution Program ama ngasi kakchingda leiba society asiga office ta pangthokre. Ningtham maru marang yethokpagi thoram aduda district asigi Assistant Agriculture Officer Marangtem Tijendra amadi society asigi President Yangkom Nilachandrana Longmi Yankai Marida ningtham maru marang yethokre. Sahi kudingi poinu gi mangani panba numit haibadi ngasi sana konungi masil loina pangtok tuna lakba lairema phawoi bi irat pagi thawni thoram ngasi sana konung utrasangne na pangthokre thoramasi bo wata padaba chahong ahongba nungai yaifana bo oinaba pangthokiba thoram aduda utrasana konungi amaibi kayana yana yauna amaibi kaya yauna saruk yakibaga loinana thawni thoram singchu pangthokre. Hokiba chayol khara asida Central Africa gi lebak ama oiriba Congo da masakhangdaba flu makal amani haina chingnaba laichet ama sandorakpadagi yamdrabada mioi chamaga nifu humde laikidra hairi Africa gi public health officials singi matung inna hariba laichet asigi matangda kanna thijeli Health Minister Roger Kambana phongdokibada masakhangdaba laichet asina maram oiraga hokiba chayol khara asida tongan ba hospital tingda mioi kuntaret amadi community hospital singda mioi nifumari Southern Congo province ta laikidaba confirm oire hojik fawbada laichat asina naraba mioi chahumga marfurom laikibaga loinana masigi manungda tangkhai amadi chahi manga gi manungda leiba anga ngaktene hairi Africa Centers for Disease Control and Prevention Africa CDC gi head Jin Kaseyana haikibada Laichat asigi layong sing chap chaba khangma ngamdri adum oinamak mari leinaba pathologist singna thijen baleptri lakliba pung nifu nipan gi manungda laboratory results sing khangba ngamlagani haiki ahan ba changyeng amadi matung inadi ahan ba changyeng amagi matung inadi hairiba laichat asi respiratory disease ama oiramba yai haina chingnari haju fawgi oinadi laichat asi karamba mawongda sandokpagi haiba dusu khangma ngamdri laboratory result laktriba fawbudi chap chaba haiba ngamdri hairi Howzik sanabagi pawa mu phamgini Howzik sanabagi pawda Manipur Cricket Association senduna team tara mangana saruk yarga group ani khairaga Model Higher Secondary School amdi Oriental College ground da mari suba MNCA Super Play Tournament hogdokre tournament asi hogdopui thoramda Manipur Cricket Association gi secretary Laishangthem Ronel Manipur Cricket Association gi treasurer Songtham Nisikanta Manipur Cricket Association gi joint secretary Syed Sultan Ahmad amadi Crow Cricket Committee gi chairman Al Helana athoiba mithunglen sing oi kibaga loinana Manipur Cricket Association gi tongan ba committee gi muching chu saruyaki tournament asigi ngasi hogdokpa numit ka mari leinana Model Higher Secondary School amadi Oriental College ground da sanakiba match sing da CDCC Sawal banna Rule Cricket Team Maitrambo wicket tareta maithiba pikhi match asida rule na ahan ba innings the bet paiduna ahan ba innings ki over control doige ball anida mayok naduna wicket loina turaga run chama kumapal lauki ani so innings da CDCC na bet paiduna innings ki over kuntret ka ball anida wicket home turaga run chama kunthani thoi lauduna match asi mai pakhi tournament asigi ngasi Thawal Moijing ground da sanakiba match amada Al Amin Lilongna run difutareta PSC Koyathongbo maithibo pikre match asida Al Amin na bet paiduna innings ka piba over kuntra manga loibada wicket mari turaga run chani nifuni thoi laukibada PSC na ani suba innings da bet paiduna over kuntra mari ga ball amada wicket loina turaga run chamaga marfudara manga lauduna match asi maithibana ki
Manipur Basketball Association Sinduna Nupagi team Tarani Thoina group Anida Staruk Yaduna Amadi Nupigi team Ahumna Staruk Yaduna Brahmapur Nahabam Basketball Quota Kunmari Suba Senior Basketball Championship Hogdokre Tournament Sing as Sanaki Bahan Mesta ESU Wankaina YOSC Kuraibo Basket Marfu Humdoi Nipuda Maitibo Piki Atopa match Amada CYLC Chinga Matakna DSWC Nahabambo Basket Humputaret Kutranipada Maitibo Piki match Amadana SDBA Senapatina BDBA Visnupurbu Basket Humpumato Yankai Mangada Maitibo Piki Tournament Siging as Sanakiba Nupi Kangluf Mesta ESU Wankaina SDBA Senapatipu Basket Nipumato Kuntra Marida Maitibo Piki Nakalamuromda Manipur Cricket Association Sinuna Ladies Public Ground Chalibata Sigi Ani Dagi Hogduna Chatarakliba Mapan Chuba MNC Play Tournament Ging Asi Ladies Public Ground Sanakiba Mesigda Nafsa Ka Impalna RRCC Churachan Purbu Wicket Tareta Maitibu Piki Match Achida RRCC na aham innings tabet paiduna over Tarataruka ball and the wicket loina turaga Ran Yankai Taruk Lokibada Nafsana and Isuba innings tabet paiduna innings ki over Nipanda wicket home turaga Ran Yankai Taret Laudra Matchashi Mai Paki Matchashi Mai Pakrava Nafsagi Sanaroi Haisna Bonina man of the match taiki tournament siging as Kangabo public ground Sanakiba match amada KSDO Kiamgaina wicket Mangada Oscar Pona Bazarbo Maitiba Pikre match Shida Oscar na aham innings tabet paiduna over Kunga ball Anida wicket loina turaga and Marfuhum de Kakloki and Isuba innings ta KSD on a bet paiduna over Taramariga ball amada wicket Manga turaga run Marfutara Nipan Laudra matchashi Mai Paki matchashi Mai Pakrava KSDO Sanaroi Mohammed Sahajahana man of the match ki title Loki Chatrak Liba tournament asigi Hayang Ladies Public Ground NCA Ningthokong Amadi KIYC Ketrigauna Sanaragani Kangabo Public Ground Thau Thangway Ban Amadi IVSA Yumnam Laikaina Sanaragani Manipur Judo Association and Chindangarang de Kumbana Park Sports Complex ki Indoor Stadium da Chatarakiba State Level Judo Championship Lucian Cray Championship Lucian Mugi Thoram the Inspector General of Police Dr. IK Muiba IPS Amadi Manipur Judo Association ke President Bijoy Koijamna Atoiba Mitunglan Singwan Saruya ki Championship asi ngasi Sanakiba Cadet Boys Kangluf ki kilogram Yankai gi Bauchingda MLSA gi Judoka Yumnam Risina Gold UJA gi Judoka and Manimatum na Silver Loki kilogram Yankai mga Kangluf ki Bauta MLSA gi Judoka Lucky Lystrom na Gold UJS Ngakbigani UJA gi Judoka KS Johnson na silver medal Loki Sub Junior Girls ki kilogram kunipan gi Kanglupta UJA gi Judoka KS Malemngan na Gold and Nele na silver medal Loki kilogram kuntran doi Kanglupta MLSA gi Judoka Yanglem Lanchen na Gold Loki Lamdam masida cricket masana sibo hena chawkhat na bahona bada school gi suti winter vacation matamda Manipur Cricket Association asinduna grassroots tagi hoduna sanaroi kya puthokna bahona bagi pandamda coaching program pangthokna bahonari program ase MNC gi head office oriba luang sangbam da pangthokpa natraga MNC gi makha da leiba club singda sinaduna coaching asi pangthok hanabagi pandam amsu thamle haiki wafam ase ngasi model higher secondary school amadi Oriental College ground da hogdokiba mari suba MNC super plate cricket tournament hogdokpi thoramda Paumi Sing na unabagi thoram amada phungdokibani mangna makata na phungdokibada MNC gi oina tongan ba thabak thorum kya pangthok na basu padam kya thamli hauji plate amadi ngasi dagi horiba super plate tournament asigi makada chahi kangluf sing gi oina calendar tournament kya amasu chathanaba sem sari haina phungdoki promote tongnabagi damakta akhoi gi hozik akoina hanadagi so haijaba grassroots level da kara kana focus tawsi haibadugi program ki makha tarpo oina thu bada koina huji pangthoke na khanjari si angang singi parikha hojik winter vacation tharakpa sigda koina mapam kuding da koina na koge MNC headquarter da su special winter coaching camp tawnaba koi plan sinjari
ꯑꯩꯈꯣꯏꯒꯤ affiliated unit-ꯁꯤꯡꯒ ꯇꯥꯟꯅꯖꯔꯒ ꯀꯗꯥꯏꯗ ꯄꯨꯟꯓꯜꯂꯒ ꯀ꯭ꯂꯕ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯒꯤ ꯁꯤꯟꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯕ ꯈꯨꯗꯤꯡꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯀ꯭ꯂꯕꯁꯤꯡꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯝꯞꯁꯤ ꯁꯤꯟꯖꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯐꯣꯔꯃꯦꯜ ꯂꯥꯏꯁ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃ ꯍꯌꯦꯡ ꯄꯥꯡꯊꯣꯛꯆꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯖꯔꯒ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯗꯅ ꯄ꯭ꯂꯥꯟ ꯂꯣꯏꯖꯔꯦ Manipur University Sports Committee ki miyang makada Standard College Kongmani yumbu oiraga ngasi N Surendra Singh Memorial Manipur University Inter College Best Physics Men's Competition pangthokre. Competition asida Western College konthok jonggi Laimajam Nongthangna overall gi title lokhi. NG Mani College Khuraina point tara fangduna team champion oiki. Western College konthok jamna point mapan fangduna team runners up ki title lokhi. Loiselakpada marui ba pamona phangbigani Imphal East ki Yangang Pokpi Police Station na konba chingkhong chingya da tareba maitei khul singda kuki lalhoba singna chingthak tagi nungwai round kya kaptharaktuna nahumna na landarakre Miyamga mimana na hingmang ngamdana lairiba afang apai churaba punchi mahingdagi lanthok piduna isa gi yumda hanjilan biro sirabasu sijarage haina lanjena duna lairiba mioi singna tekharagi Rambai Tengol Giluching Purel Korangan Bakuman ni Matakta NIA na paliba kiasing handou mangtiba Kamal Babu Putou angang nupi hatpa kuki terroristing cherak piu haiba tongan tongam demanda leftna khongjang changsinari Manipur ki Congress yauna India block ki mute chingna Delhi ki Jantar Mantar da wakat mifam fam na buhona bada center na ayaba pirakidre chahi asi loisidringaida Narendra Modi Manipur da lakadabani haina demand tawkre amadi Central Africa gi Congo da masak khangdaba laichat ama lakpadagi mioi chamaga nifuhumdoi laikidre hojik fawgi oina di laichat asigi layong khangma ngamdana leiri Ngasigi oina di ISCOM Media News ki Paulis Njare meng tabrib sungbai tom tingan mana taramno kurumjari